Hayengdagi hauduna makhatana chathagadoriba India ki budget session da opposition party na Manipur da nauna thoglakliba irang sing yauna tongan be issue kaya house sa pukhalakpa yai Hairi loinana hayengdagi haugadoriba session asida Union Finance Minister Nirmala Sitharaman na Manipur ki budget Puthoklaba yai Hairi tongan ba national media da phongba pau ki matungina hayengdagi makha chathaba haugadoriba budget session asigi manungda center lenga ki maikaidagi demand for grant budget ki process loishin ba Wake Amendment Bill passed over yauna Manipur ki budget ki matang da approval loraba yai Hairi masiga loina Union Home Minister Amit Sahana Manipur da president rule lauthokpada house ke ya loraba yai Hairi panba yabadi chahi asigi oina ahanba parliament ki budget session chahi asigi January 13 dagi February 19 fauba pangthokhiba ga loina budget session gi ani suba saruk hayingdagi horaga mathang thagi mari da pangthokadabani hiramasi ki matang da Akang hay sing na fongdorak pagi matung ina karigumba parliament ta Manipur ki budget pass tawkiba taravadi street asigi assembly da MLA sing na punna khanaduna loishing amagi award apa natraga ahin hendagi matang da khanaduna senwa chahi lising ani kungamari kungamanga ki budget pass tawgadaba adu makti oiraroi haina fongdok narakle